gai khumna jariba ngasigi participate singda khangan jaba amana aikoina starting point chatkriba surrey number 1 na chatkriba mafam asibau participate puna maloni yobirakani aduga musician singna adom gi hariba mafam adu yodrifo music sing ase adum thingani aduga loina na lairiba area sing atugi matungina rhythm sense ki matungina adom na hijaba adugumlaba moment sing amadi adugumlaba thawal gi satek sing akoi chongbi gani hariba round sing asi sakraba matung asida akoi ek tan dui tan and three tan si sakraba matung na mix ta lama la kani hariba sidadi adom gi yamna haitoi sing toba kya sing adu utpiraga hariba competition se yobi gani loina na aroi bada participation na khangbi ga daba amana group amaga kut samna ba yade haibasi matangdi madugi knowledge laibiyo maramdi it's a part of the fast makok chingi baduga last man aduga ani dugi rhythm amasung magi training da judges sing yamna munna yengakani maduga anu ma ki tempo sing asi satkani maramaduna hariba ngasigi competition si haunabugi pungpa modu yok salagle punama ngamda masibu konbiriba sorda taina cheraga just my koi juri dalai biri bozana miyamda sada kanglong sing hai grabani nai koi loina bagyan tabira mani hai bege thajabatu leijare mana madre koi hawna bege tanjasi longchabada yare haina koi group ki train number 12 koi sing kai khumna serve koi honorable sir ge na be madam hoi ki group se train number 7 da lebi bana koi train number 6 amade 8 ki marakta election birakna ba sajalang serve organizing committee ke maikai dige nalok chare train number 13 okay loina na train number da lebi ni sing se kitang gap lebi horen mark pi bada ojar sing nungai na ba som da hang ise kitang mention me yana ma som train number 13 da som da kan satha biro train number 13 som da kitang satha biro manam de isa gi group sing da horen identify tor pa matam da yana line na bagi adu ma tanja do ni train number 13 kitang ga tiap su kitang satha biro 11 su 10 su then 8 su manam de horen ojar sing na juri sing na mark pi rak pa matam da thangna na leitana bage ding matanja do ne ngasai jo haibi reo jana isagi timamaga yam jabada gap kharak thambi na ba amuka na nalok chare
loinana masigi competition sige nupa ki team oina leibini se hause sabara nesa no box mai ke zenen secretary ki fan pubi be ginaw lalaka makoi ki team na miyam exhibition loina makoi de asige participants sing asige barakta competition yaw banate miyam ke met ki kumai oina be dama yaw bi bani masigi dama khaininga leitana ai ginaw sige mai muso khaininga leitana thakat chare